ꯌꯥꯝ ꯉꯥ ꯂꯩꯅꯔꯤꯖꯦ ꯌꯦꯡꯉꯨ ꯂꯧꯕꯨꯛꯇ ꯄꯨꯈꯠꯂꯛꯄ ꯃꯤ ꯌꯦꯡꯉꯨ ꯁꯣꯔꯣꯛꯇ ꯆꯠꯄ ꯃꯤꯉꯩ ꯈꯥꯝꯃ ꯉꯥ ꯂꯩꯅꯔꯤꯖꯦ ꯉꯥ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣ ꯕꯥꯜꯇꯤꯟ ꯊꯜꯂꯤꯅꯦ ꯃꯣꯏ ꯀꯩꯅꯣꯅꯦ ꯀꯦꯖꯤꯗ ꯀꯌꯥ ꯇꯧ ꯌꯣꯜꯂꯤꯖꯥꯠꯅꯣ ꯃꯥ ꯑꯗꯨ ꯁꯣꯟꯗ ꯐꯥꯔꯦ ꯑꯩ ꯂꯣꯏꯔꯦ ꯎꯔꯕ ꯃꯌꯥꯝ ꯃꯣꯏ ꯃꯌꯥꯝ ꯉꯥ ꯐꯥꯅꯔꯤꯁꯦ ꯏꯃꯥ ꯀꯣꯝꯅꯤꯅꯦ ꯁꯤꯗꯤ बॉम्बे से सामान नहीं एक्स्ट्रा लगा है तो वो दीजिए आपका एक्स्ट्रा लगा हमारा वो इतना वा দর্শক এটা কতটা এই কতটা মাছ ধরছি দেখি বালতিনটা দেখি ও ꯁꯣꯝꯗꯅ ꯁꯣꯔꯣꯛ ꯂꯩꯔꯦ ꯑꯩꯈꯣꯏ ꯊꯕꯛ ꯆꯠꯄꯒꯤ ꯂꯥꯛꯄꯅꯦ ꯉꯥꯏꯍꯥꯛ ꯀꯨꯝꯃꯒ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤ ꯌꯦꯡꯕꯅꯦ ꯃꯌꯥꯝ